Tupul Yard Railway Construction ke manakta laibak thiba thodok amada paktakna Ching Ningkhaibada maram oiraga haujiksu thiba khangthar leiriba mioi sing thiba gi thabak chathare adumapu thodok asina maram oiraga ijai tural asi ising chenba ngamdana leiri laibak thibadi thodok aduda chentherakhiba amot akai mayamna tural asigi ichelbu dam aduga thingduna leikhiba asini pibam asi kuthaba mafam singda leiba khunja singda ka hena khudong thiningai oibana maram oiraga Nonegi Deputy Commissioner na thadorokpa chirol amagi Kuthangda Khunja Singna Mikup Nahom Singna Leibina Babel Torokle, Cherolesin Hai, Turelesigi, Ichel, Punjinduna Lady Basi, Angamba Pambai Sizinaduna, Turelesigi Mahoshagi, Chel, Hanjananaba, Akanbam Onga Tabakjetari. Adumakpo, Nongamuta Salakbamadi, Makata Nasunong Tarakpayabagi, Akiba Labor Maramna, Hauzik, Lady Bapiba Masikudong Tiningai Ore, Maramaduna, Khunja Singna, Isa Isana Section Torang, Lokatuna, Mikup Nahom Singna Labio Haide. Maroina Pigli Bangang Sing Tural Nagna Changhan Bigano Haidi, Mapamadu, Tadokuna Atopam Pamamada, Matam Kara Labagi, Kudong Chaba, Laidabadi, Mapamadu, Tadokana, Quaidik Hena Fagani Haidi. Todosiga Mari Lenina, National Awardee, Stat Tim Kayana, Search and Rescue Relief Operation Leptana, Hauzik Shusatari. Masida District Level Helpline Numbers Singdagi, Matotaba Paulo Bibayagani Haidi. Relief Material Sing Gidamak DRDAG. Contact number 7005000344. Haksel Gamari Lainaba Singidamag CMO None. Contact number 087309358885 Amadi Control Room Ki Damag ASDO Hauchong. Contact number 0841487653 The contact to be Haide. Panbayai Mapam Singasida Tiba Humbagi, Tabak Makata Natari, Livak Tiba Todo Aduda, Tiba Kanga Ladakiba Singi, Maraktagi, Nasigi Oina, Hauzik Fabda Meeoi Asiba Hakchang Fangle, Masigi Manungda, Mangana, Territorial Army Personnel Ni, Aduga, Meeoi Amana, Simini Haide. Hauzik Fabda Ching Ningkhaibada Yaokhiba Aduda, Pumzilamgani Haina Panariba, Meeoi, Marfuga Matugi Manungda, Sina Pangba Meeoi Kunka Taret, Hingna Fankiba, Meeoi Taragani Meeoi Nifuga Manga, Fangbangam Cray. Masina Maramuraga, Hauzik Fabda Meeoi Kuntraga Taruk Tiba Kangdana Lady Haidi. Nakalabaramda Hauzik Nahaki Mamangda None Districti, Manung Jana, Nong Ching Ningkhaibada Yaokhiba Amagabum Tokle Haidi, Nong Tokliba, Ching Ningkhaibada Yaokhiba Si Hana Ching Ningkhaiduna Lady Ba, Maram Chinga Yamna Nana Leba, Mafamni Haidi. None Districti, Manung Jana, Maram Chingda Tokiba, Ching Ningkhaibada Yaokhiba Aduda Lake Meeoi Taragani Toigi, Asiba Hakchang, Ngasi Imphal International Airport Tagi, Masagi Mayumda Pukray, Mapungfana, Ikai Kumna Bod Bagalunana, Lake Sing Adugi, Hakchang Sing Adu, Aroiba Matau Mangam Pangtung Nanaba, Akanaba, Flight Singda, Taki Haide.